ꯃꯥꯙꯕꯤꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯥꯊꯩꯔꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯁꯅꯥꯍꯜ ꯂꯥꯞꯇꯛꯅ ꯎꯏ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯆꯤꯡꯈꯠꯄꯤꯕ ꯅꯨꯃꯤꯠꯇ ꯃꯥꯙꯕꯤ ꯃꯍꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛꯀꯤ ꯑꯊꯣꯏꯕꯤ ꯀꯌꯥꯒꯤ ꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯙꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯃꯌꯥꯝ ꯑꯗꯨ ꯀꯜꯂꯛꯄꯒꯤ ꯃꯃꯤ ꯇꯥꯗꯦ, ꯅꯨꯡꯉꯥꯏꯕꯁꯨ ꯎꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯂꯣꯟꯅ ꯇꯨꯃꯤꯟ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯁꯅꯥꯍꯜ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯃꯤꯄꯥꯏꯖꯕ ꯃꯇꯧ ꯎꯠꯂꯤ, ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯑꯁꯥꯎꯕ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯆꯩꯔꯛꯁꯤꯗ ꯃꯥꯙꯕꯤꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯁꯅꯥꯍꯜ ꯈꯨꯗꯛꯇ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯏ, ꯑꯗꯨꯒ ꯃꯥꯙꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯕ ꯈꯪꯍꯟꯈꯤ꯫ ꯁꯅꯥꯍꯜ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯄꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯋꯥꯈꯜꯗꯁꯨ ꯆꯔꯥꯡꯅꯕ, ꯃꯊꯟꯇ ꯆꯤꯡꯅꯕ ꯀꯌꯥꯅꯁꯨ ꯌꯣꯝꯁꯤꯟꯕ ꯍꯧꯔꯦ꯫ ꯃꯥꯙꯕꯤꯁꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯦꯛ ꯀꯥꯈꯠꯄꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯃꯥꯙꯕꯤꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ, "ꯃꯦꯗꯝ, ꯀꯗꯣꯝ ꯆꯠꯀꯗꯧꯕꯅꯣ?" "ꯀ꯭ꯋꯥꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯂꯨ." "ꯑꯍꯣꯏ ꯃꯦꯗꯝ." ꯒꯥꯔꯤꯗꯨ ꯍꯦꯛ ꯊꯧꯕ ꯍꯧꯈꯤꯕꯒ ꯁꯅꯥꯍꯜꯒꯤ ꯃꯤꯁꯨ ꯃꯥꯙꯕꯤꯒꯤ ꯒꯥꯔꯤꯕꯨ ꯏꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯙꯕꯤꯗꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯗꯨꯛ ꯌꯧꯅ ꯈꯟꯖꯤꯟꯕ ꯅꯠꯇꯦ, ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯕ ꯆꯤꯡꯅꯕ ꯑꯃꯠꯇ ꯋꯥꯈꯜꯗ ꯄꯣꯛꯇꯦ꯫ ꯃꯥꯅ ꯂꯥꯛꯂꯤꯕ ꯃꯔꯝꯗꯨ ꯈꯛꯇꯅꯤ ꯃꯥꯙꯕꯤꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯙꯕꯤ ꯃꯇꯝ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯕ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯐꯣꯟꯗꯨ ꯐꯅ ꯀꯨꯏꯅ ꯄꯥꯏꯈꯠꯂꯛꯇꯕꯗꯨꯗ ꯃꯥꯙꯕꯤꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯃꯤꯍꯨꯜꯁꯨ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯕ ꯃꯈꯩ ꯆꯣꯡꯕꯁꯨ ꯍꯧꯏ꯫ ꯀꯣꯜꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯟꯕꯗꯨꯗ ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯥꯙꯕꯤꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯄꯗꯨꯗ ꯈꯣꯟꯖꯦꯜꯒꯗꯨ ꯇꯍꯥ ꯇꯍꯥꯅ, "ꯑꯂꯣ, ꯑꯩ ꯃꯥꯙꯕꯤꯅꯤ." ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯨꯗ ꯃꯥꯙꯕꯤ ꯄꯥꯈꯠꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ, "ꯑꯂꯣ, ꯗꯥꯗꯥ, ꯑꯩ ꯃꯥꯙꯕꯤꯅꯤ." "ꯑꯂꯣ, ꯇꯥꯏ." ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯉꯥꯏ ꯐꯗꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯗꯥꯗꯥꯕꯨ ꯎꯅꯅꯤꯡꯉꯤ꯫ ꯗꯥꯗꯥꯅ ꯁꯪꯉꯒꯗꯤ ꯑꯩ ꯐ꯭ꯔꯦꯁꯇ ꯌꯧꯁꯤꯜꯂꯛꯀꯦ꯫ ꯑꯩ ꯂꯝꯕꯤꯗ ꯂꯩꯔꯦ ꯗꯥꯗꯥ." "ꯅꯪꯅ ꯃꯤ ꯊꯥꯔꯛꯈꯤꯕꯗꯨꯒꯤ ꯃꯔꯝ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯈꯪꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯅꯦ ꯃꯥꯙꯕꯤ." "ꯗꯥꯗꯥ, ꯅꯆꯜꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪꯗꯤ ꯄꯥꯡꯕꯤꯌꯨ꯫ ꯗꯥꯗꯥ ꯅꯠꯇꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯆꯜꯒꯤ ꯋꯥ ꯇꯥꯅꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯗꯥꯗꯥꯗ ꯌꯦꯡꯍꯟꯅꯤꯡꯕ ꯄꯣꯠꯁꯛ ꯑꯃꯈꯛꯁꯨ ꯅꯆꯜꯅ ꯄꯨꯔꯛꯏꯌꯦ ꯗꯥꯗꯥ." ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯥꯙꯕꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯐꯤꯖꯤꯗꯨꯅ ꯇꯩꯊꯣꯛꯏ꯫ ꯐꯣꯟ ꯄꯥꯏꯔꯛꯂꯤꯕ ꯅꯨꯄꯥꯗꯨ ꯑꯍꯥꯟꯕꯗꯗꯤ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞꯅ ꯉꯥꯡꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯙꯕꯤꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯇꯞꯊꯔꯛꯇꯨꯅ, "ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯕꯛ ꯃꯐꯝꯗ ꯂꯩꯇꯦꯅꯦ." "ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯤꯕꯒꯦ? ꯅꯆꯜ ꯀꯗꯥꯏꯗ ꯂꯥꯛꯆꯧ ꯍꯥꯏꯕꯅꯣ ꯗꯥꯗꯥ?" "ꯑꯩ ꯃꯐꯝꯗꯣ ꯃꯦꯁꯦꯖꯇ ꯑꯣꯏꯅ ꯍꯥꯏꯔꯛꯀꯦ." "ꯍꯣꯏ ꯗꯥꯗꯥ." ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯃꯥꯙꯕꯤ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯃꯁꯥꯗ ꯂꯩꯔꯨꯗ꯭ꯔꯕ ꯊꯧꯅꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯑꯀꯤꯕ ꯃꯁꯛ ꯈꯪꯍꯟꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯃꯥꯒꯤ ꯊꯃꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯆꯥꯒꯤ ꯋꯥꯈꯜ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯈꯟꯈꯤꯗ꯭ꯔꯦ꯫ ꯃꯦꯁꯦꯖꯇ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯂꯥꯛꯄꯗ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯄꯥꯛ ꯆꯥꯎꯔꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨ ꯃꯤꯠꯌꯦꯡ ꯇꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯦꯡꯂꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯌꯩꯊꯔꯛꯄꯗ ꯀꯨꯝꯒꯤ ꯐꯧꯕꯣꯠ ꯀꯌꯥ ꯀꯥꯈ꯭ꯔꯕ ꯂꯧꯕꯨꯛꯁꯤꯡꯗꯒꯤ ꯅꯨꯡꯁꯤꯕ ꯂꯧꯕꯨꯛꯀꯤ ꯃꯅꯝ ꯂꯥꯛꯄꯒꯨꯝ ꯃꯥꯙꯕꯤ ꯁꯣꯔꯗꯨ ꯁꯥꯡꯅ ꯆꯤꯡꯈꯠꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯣꯏꯔꯝꯂꯦ꯫ ꯍꯥꯡꯂꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗꯨ ꯎꯔꯒ ꯍꯧꯈ꯭ꯔꯕ ꯃꯇꯝꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯈꯜꯂꯨꯕꯗ ꯃꯥꯙꯕꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ, ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯅꯨꯡꯁꯤ ꯀꯥꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯃꯁꯛꯁꯨ ꯇꯞꯅ ꯇꯞꯅ ꯈꯪꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯕ ꯑꯣꯏꯕꯒꯤ ꯇꯥꯏꯕꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯔꯪ ꯑꯔꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯈꯣꯏꯗꯥꯔꯨꯗꯦ꯫ ꯂꯥꯏꯔ ꯃꯆꯥ ꯊꯋꯥꯏꯒꯤ ꯃꯄꯨ ꯄꯨꯟꯁꯤꯒꯤꯅ ꯈꯣꯡꯂꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗꯨ ꯆꯍꯤ 25-26 ꯁꯨꯔꯦ꯫ ꯅꯤꯄꯥꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯍꯤꯡꯕ ꯉꯝꯅꯅꯕ ꯃꯥꯙꯕꯤꯁꯨ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯅꯤ, ꯁꯨꯔꯒ ꯆꯥꯕ ꯃꯄꯣꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯁꯛꯂꯕ ꯆꯤꯡꯈꯩꯅ ꯃꯥꯙꯕꯤꯕꯨꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯥꯙꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯃꯥꯁꯨ ꯍꯩꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯄꯣꯏꯅꯨ ꯃꯇꯝ ꯑꯣꯏꯕꯅ
ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯊꯕꯛ ꯆꯤꯟꯅꯕ ꯃꯇꯝꯅꯤ. ꯆꯤꯡꯈꯩ ꯑꯌꯨꯛꯇꯒꯤ ꯃꯤꯒꯤ ꯂꯧ ꯌꯩꯕ ꯆꯠꯈꯤꯕꯗꯨ ꯅꯨꯡꯊꯤꯜ ꯍꯥꯏꯊꯔꯛꯂꯕ ꯐꯥꯎꯕꯗ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯆꯅ ꯃꯄꯨꯔꯣꯏꯕꯅ ꯂꯧ ꯌꯩꯕ ꯌꯥꯎꯔꯤꯕ ꯂꯧꯐꯝ ꯑꯗꯨ ꯍꯪꯗꯨꯅ ꯂꯥꯛꯏ. ꯃꯄꯥꯝ ꯂꯝꯗꯝꯗꯒꯤ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯐꯅꯦꯛ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯔꯛꯄ ꯅꯠꯇꯦ. ꯃꯅꯦꯝꯅ ꯊꯝꯕꯤꯔꯝꯕ ꯈꯔ ꯑꯗꯨ ꯂꯨꯅ ꯅꯥꯟꯅ ꯁꯤꯖꯤꯟꯅꯖꯕꯅꯤ. ꯑꯗꯨꯕꯨ ꯃꯁꯛ ꯃꯇꯧꯅꯒ ꯆꯪꯈꯣꯟꯕꯅꯤ, ꯀꯨꯆꯨꯅꯒ ꯐꯖꯕꯅꯤ. ꯃꯅꯦꯝꯅ ꯊꯝꯕꯤꯔꯝꯕ ꯂꯩ ꯃꯆꯨꯒꯤ ꯑꯁꯪꯕꯅ ꯃꯄꯥꯟ ꯀꯣꯠꯄ ꯐꯅꯦꯛ ꯐꯤ ꯁꯨꯠ ꯑꯗꯨꯃ ꯏꯟꯁꯤꯜꯂꯒ ꯂꯧꯔꯤ ꯃꯊꯛ ꯑꯗꯨꯗ ꯍꯥꯏꯔꯤ ꯇꯨꯒꯦ ꯇꯧꯕ ꯃꯈꯩ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯆꯤꯡꯈꯩꯗꯤ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒ ꯉꯥꯎꯖꯕꯒ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏ ꯈꯥꯡꯕꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯥꯙꯕꯤ ꯂꯥꯛꯄ ꯎꯕꯗ ꯆꯤꯡꯈꯩꯕꯨ ꯂꯛꯅꯕꯗ ꯂꯣꯏꯔꯦ. ꯆꯤꯡꯈꯩꯁꯨ ꯏꯀꯥꯏꯕꯗꯨ ꯈꯪꯖꯤꯜꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯩꯔꯣꯡꯗꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯊꯝꯂꯒ ꯃꯥꯙꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯏ. ꯇꯨꯕ ꯇꯥꯔꯦꯅꯦ ꯃꯥꯙꯕꯤ ꯅꯪꯕꯣ. ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯥꯙꯕꯤꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯂꯧꯏ. ꯃꯥꯙꯕꯤꯁꯨ ꯆꯤꯡꯈꯩꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯄꯗꯨꯗ ꯅꯦꯅꯥ ꯍꯦꯛ ꯇꯥꯏ. ꯉꯁꯥꯏꯗꯒꯤ ꯆꯥꯛꯁꯨ ꯆꯥꯈꯤꯗ꯭ꯔꯤ, ꯀꯩꯗꯧꯔꯕꯅꯣ ꯍꯪꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯤ. ꯊꯕꯛꯁꯦ ꯑꯌꯨꯛ ꯈꯛꯇ ꯂꯣꯏꯕ ꯉꯝꯗ꯭ꯔꯕ, ꯑꯗꯨꯒꯤꯅꯤ. ꯃꯌꯥꯝ ꯂꯣꯏꯅ ꯀꯥꯟꯅꯔꯔꯣꯏꯁꯤ ꯍꯥꯏꯕꯗꯨꯗ ꯑꯩ ꯀꯥꯔꯒꯦ ꯍꯥꯏꯕꯗꯨ ꯉꯝꯗ꯭ꯔꯕ. ꯑꯗꯨ ꯆꯥꯛꯇꯤ ꯂꯥꯝꯗ꯭ꯔꯣ? ꯊꯣꯏꯅ ꯂꯥꯝꯕ ꯑꯣꯏꯗꯦꯗ. ꯂꯧꯕꯨꯅ ꯍꯩꯊꯥ ꯄꯣꯊꯥ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯁꯤꯜꯂꯤ. ꯑꯩ ꯅꯪ ꯁꯣꯏꯗꯅ ꯄꯥꯈꯠꯂꯝꯃꯅꯤ ꯍꯥꯏꯕ ꯈꯪꯕꯅꯤ. ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯂꯣꯏꯗꯧꯔꯦ. ꯑꯗꯨꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯉꯥꯏꯔꯒꯦ. ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯗꯦ, ꯌꯨꯝꯗ ꯍꯜꯂꯝꯃꯨ ꯆꯠꯂꯨ. ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯆꯤꯜ ꯈꯔ ꯌꯥꯎꯕ ꯆꯤꯡꯈꯩꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯂꯥꯎꯔꯛꯏ. ꯏꯇꯥꯎ, ꯅꯨꯄꯤ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯂꯛꯅꯔꯛꯄꯗꯨꯗ ꯆꯤꯡꯈꯩꯁꯨ ꯃꯥꯙꯕꯤꯁꯨ ꯏꯀꯥꯏꯕ ꯈꯥꯡꯂꯦ. ꯆꯤꯡꯈꯩꯅ ꯃꯥꯙꯕꯤꯒꯤ ꯃꯈꯨꯠꯇꯨ ꯃꯌꯥꯝ ꯎꯍꯟꯗ ꯇꯞꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯅꯈꯨꯠꯀꯁꯦ ꯂꯣꯏꯅ ꯏꯪꯉꯤ. ꯌꯨꯝꯗ ꯍꯜꯂꯝꯃꯨ ꯆꯠꯂꯨ. ꯑꯗꯨꯒ ꯃꯩ ꯍꯧꯒꯠꯂꯒ ꯃꯩ ꯇꯤꯛꯑꯒ ꯂꯩꯔꯝꯃꯨ. ꯑꯩꯁꯨ ꯀꯥꯔꯛꯑꯗꯧꯅꯤ, ꯀꯨꯏꯔꯛꯑꯔꯣꯏꯕ. ꯑꯗꯨꯗꯤ ꯈꯣꯡꯈꯨꯠ ꯍꯥꯝꯅꯅꯕ ꯏꯁꯤꯡꯁꯨ ꯁꯥꯍꯜꯂꯝꯃꯒꯦ. ꯍꯣꯏꯅꯦ. ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯦ ꯍꯥꯏꯔꯤꯅꯣ? ꯑꯩ ꯉꯥ ꯂꯩꯔꯛꯀꯦ. ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯦ. ꯆꯤꯡꯈꯩ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯥꯙꯕꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ. ꯃꯥꯙꯕꯤꯁꯨ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯅꯤꯡꯗ꯭ꯔꯦ. ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯥꯙꯕꯤ ꯊꯃꯣꯏꯗꯨ ꯆꯩꯅꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯐꯥꯎꯔꯛꯏ. ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕ, ꯃꯇꯝ ꯑꯃꯒꯤ ꯄꯨꯟꯁꯤ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯃꯥꯡꯂꯦ, ꯇꯥꯛꯂꯦ. ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯜꯂꯛꯂꯔꯣꯏ. ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯥꯙꯕꯤ ꯊꯃꯣꯏꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ. ꯈꯪꯖꯤꯟꯕ ꯉꯝꯗ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯃꯅꯤꯡ ꯇꯝꯍꯜꯂꯦ ꯉꯁꯤꯗꯤ. ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯂꯥꯛꯂꯤꯉꯩ ꯕꯥꯏꯛ ꯑꯃ ꯃꯃꯥꯡꯗ ꯈꯝꯈꯥꯝ ꯈꯥꯝꯖꯤꯜꯂꯛꯄꯗꯨꯗ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯏ. ꯃꯥꯙꯕꯤꯁꯨ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯒꯦ ꯇꯧꯕꯗꯨꯗ ꯃꯈꯨꯠꯅ ꯉꯥꯛꯍꯧꯅꯕ ꯍꯣꯠꯅꯩ. ꯏꯄꯥ ꯄꯥꯈꯠꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯪꯂꯛꯏ. ꯀꯩꯗꯧꯔꯦ ꯊꯣꯏꯕ? ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯤꯄꯥ ꯑꯃ ꯕꯥꯏꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯑꯗꯨꯒ ꯎꯞꯂꯤꯕ ꯍꯦꯜꯃꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯃꯥꯙꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ. ꯃꯥꯙꯕꯤꯁꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯈꯟꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ. ꯆꯤꯡꯁꯥꯡ ꯑꯣꯏꯔꯝꯕꯗꯨꯗ ꯄꯨꯡꯉꯛꯉꯛꯏ. ꯆꯤꯡꯁꯥꯡꯁꯨ ꯃꯈꯨꯠꯇ ꯍꯦꯜꯃꯦꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯙꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ. ꯃꯥꯙꯕꯤꯁꯨ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯨ ꯂꯩꯊꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ. ꯏꯕꯨꯡꯉꯣ ꯆꯤꯡꯁꯥꯡ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯆꯤꯡꯁꯥꯡ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯔꯒ ꯑꯀꯣꯏꯕꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯥꯙꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯃꯦꯗꯝ, ꯁꯨꯝ ꯃꯦꯗꯝꯒꯤ ꯒꯥꯔꯤ ꯃꯥꯟꯕꯗꯨꯗ ꯈꯥꯝꯕꯅꯤ. ꯑꯩꯃ, ꯑꯉꯥꯎꯕꯁꯤꯗꯤ. ꯑꯩꯗꯤ ꯅꯪꯒꯤ ꯒꯥꯔꯤ ꯈꯨꯈꯥꯝꯗꯨꯗ ꯏꯄꯥ ꯄꯥꯈꯠꯂꯨꯔꯤꯗꯅ. ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ? ꯀꯨꯝꯊꯗꯕ ꯌꯥꯗ꯭ꯔꯦ. ꯃꯥꯙꯕꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯆꯤꯡꯁꯥꯡꯁꯨ ꯃꯁꯤ ꯊꯣꯛꯅꯕ ꯁꯤꯜꯂꯤꯕꯅꯤ. ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ. ꯃꯦꯗꯝꯗꯤ ꯀꯥꯏꯗ ꯆꯠꯂꯤꯅꯣ? ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ. ꯑꯣ, ꯑꯗꯣ ꯈꯤꯇꯪꯗꯤ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ ꯃꯦꯗꯝ. ꯋꯥꯍꯩ ꯑꯗꯨꯗ ꯃꯥꯙꯕꯤ ꯏꯉꯛ ꯉꯛꯅ ꯆꯤꯡꯁꯥꯡꯗ ꯌꯦꯡꯂꯛꯏ. ꯆꯤꯡꯁꯥꯡꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯃꯦꯗꯝꯒꯤ ꯒꯥꯔꯤꯁꯤ ꯏꯟꯅꯕ ꯃꯤ ꯂꯩꯔꯦ. ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯃꯥꯙꯕꯤ ꯃꯤꯍꯨꯜ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ. ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯌꯦꯡꯒꯦ ꯇꯧꯕꯅꯤ. ꯆꯤꯡꯁꯥꯡꯅ, ꯃꯦꯗꯝ, ꯌꯦꯡꯊꯣꯛꯄꯤꯔꯨꯔꯅꯨ. ꯃꯦꯗꯝꯅ ꯌꯦꯡꯊꯣꯛꯂꯨꯔꯒꯗꯤ ꯑꯃꯨꯛ ꯆꯤꯡꯅꯈ꯭ꯔꯅꯤ. ꯑꯗꯨꯅ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯂꯩꯕꯅ ꯐꯕꯅꯤ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗꯤ. ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄ ꯃꯤ ꯂꯩꯔꯦ ꯍꯥꯏꯕ? ꯍꯣꯏ ꯃꯦꯗꯝ.
ꯃꯥꯙꯕꯤ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯁꯨ ꯂꯦꯡꯕ ꯉꯝꯗ ꯋꯥꯈꯜꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯟꯊꯔꯒ ꯂꯩ ꯆꯤꯡꯁꯥꯡꯁꯨ ꯃꯥꯙꯕꯤꯒꯤ ꯃꯇꯧꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯂꯥꯞꯇꯛꯅ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯦꯗꯝꯅ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯗꯣ ꯌꯥꯔꯒꯗꯤ ꯉꯁꯤꯒꯤꯗꯤ ꯆꯠꯄꯤꯔꯨꯔꯅꯨ ꯁꯣꯝꯗ ꯂꯩ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯂꯩꯔꯒ ꯍꯟꯕꯤꯈ꯭ꯔꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯩ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯤꯕꯗꯨꯗ ꯆꯤꯡꯁꯥꯡꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯏ ꯃꯥꯙꯕꯤꯁꯨ ꯆꯤꯡꯁꯥꯡꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯨꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯆꯤꯡꯁꯥꯡꯁꯨ ꯃꯥꯙꯕꯤꯒꯤ ꯃꯤꯄꯥꯏꯖꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯑꯅꯤꯗꯨ ꯂꯩ ꯌꯣꯜꯂꯤꯕ ꯑꯗꯣꯝꯗ ꯆꯪꯃꯤꯟꯅꯈꯤ ꯉꯁꯥꯏꯗꯒꯤ ꯃꯥꯙꯕꯤꯒꯤ ꯒꯥꯔꯤ ꯃꯇꯨꯡ ꯏꯜꯂꯛꯂꯤꯕ ꯅꯤꯄꯥ ꯑꯅꯤꯗꯨ ꯃꯥꯙꯕꯤꯒꯤ ꯒꯥꯔꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯕꯥꯏꯛ ꯑꯃ ꯈꯥꯝꯖꯤꯟꯈꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯊꯧꯔꯝꯕ ꯒꯥꯔꯤꯗꯣ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯕꯥꯏꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯂꯒ ꯃꯥꯙꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯂꯥꯞꯅ ꯌꯦꯡꯂꯤ ꯆꯤꯡꯅꯕ ꯌꯥꯕ ꯃꯤꯁꯛꯂ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯩ ꯌꯣꯟꯐꯝꯗ ꯆꯪꯃꯤꯟꯅꯈꯤꯕꯗꯨꯗ ꯅꯤꯄꯥ ꯑꯅꯤꯗꯨ ꯊꯧꯁꯥꯗ ꯂꯩꯊꯣꯛꯏ ꯁꯣꯝꯗꯅ ꯆꯤꯡꯁꯥꯡꯗꯤ ꯒꯥꯔꯤꯗꯨ ꯉꯁꯥꯏꯗꯒꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯑꯊꯧꯕ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯥꯙꯕꯤꯗꯗꯤ ꯍꯥꯏꯗꯣꯛꯇꯦ ꯃꯥꯙꯕꯤꯁꯨ ꯆꯤꯡꯅꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯒꯦ ꯈꯟꯅ ꯂꯩ ꯈꯔ ꯂꯩꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯅꯥꯍꯜꯗꯨ ꯃꯥꯙꯕꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯙꯕꯤꯁꯨ ꯁꯅꯥꯍꯜ ꯂꯩꯔꯝꯕꯗꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯃꯣꯏ ꯄꯥꯕꯣ ꯂꯩ ꯃꯌꯥꯝꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯀꯗꯥꯏꯗꯒꯤ ꯂꯩ ꯃꯌꯥꯝꯅꯣ ꯅꯪꯗꯤ ꯍꯣꯅꯦ ꯀꯣꯏꯔꯦꯡꯒꯩꯔꯣꯝꯗ ꯂꯩꯒꯤ ꯃꯦꯂꯥ ꯑꯃ ꯇꯧꯒꯅꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯅꯤꯡꯃꯟꯈꯤꯗꯅ ꯆꯦꯜꯂꯒ ꯂꯩꯔꯨꯔꯤꯅꯤ ꯍꯩꯃꯥ ꯅꯪ ꯁꯤꯗꯤꯌꯦꯕ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯒ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯨ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯅ ꯇꯧꯕꯗꯨꯗ ꯑꯃꯨꯛ ꯌꯦꯠꯅꯤꯡꯗ꯭ꯔꯕ ꯑꯗꯨꯒꯤ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤ ꯅꯨꯡꯇꯤꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯁꯦ ꯌꯨꯝꯁꯦ ꯍꯩ ꯂꯩ ꯑꯅꯧꯕ ꯄꯦꯟ ꯈꯔ ꯊꯥꯖꯤꯟꯗ꯭ꯔꯗꯤ ꯐꯖꯗꯦꯅ ꯈꯜꯂꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯁꯅꯥꯍꯜ ꯋꯥꯈꯜꯗꯨ ꯅꯦꯅꯥ ꯍꯦꯛ ꯇꯥꯔꯛꯏ ꯃꯥꯅ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯛꯄꯗ ꯃꯥꯏꯊꯣꯡꯒꯗꯨ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯔꯛꯏ ꯌꯥꯏ ꯍꯩ ꯂꯩ ꯑꯅꯧꯕ ꯄꯦꯟ ꯈꯔ ꯊꯥꯖꯤꯟꯕꯁꯨ ꯐꯩ ꯑꯍꯣꯡꯕ ꯍꯥꯏꯕꯁꯦ ꯂꯩꯒꯗꯧꯕꯅꯤ ꯌꯨꯝꯁꯨ ꯃꯉꯥꯏ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣ ꯆꯤꯡꯁꯥꯡꯗꯣ ꯃꯥꯁꯨ ꯊꯦꯡꯅꯩ ꯃꯁꯛ ꯃꯇꯧꯗꯨꯒ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯦꯅꯦ ꯃꯥꯁꯨ ꯂꯩ ꯂꯩꯕ ꯂꯥꯛꯏꯅꯤ ꯍꯥꯏꯗꯅ ꯕꯥꯏꯛ ꯑꯃꯗ ꯂꯩ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯒ ꯆꯠꯈ꯭ꯔꯕꯅꯤ ꯍꯩꯃꯥ ꯃꯥꯁꯨ ꯊꯦꯡꯅꯕ ꯑꯣꯏꯔꯦ ꯊꯦꯡꯅꯩꯌꯦ ꯈꯪꯗꯕ ꯁꯥꯔꯒ ꯍꯪꯂꯛꯄꯅꯤ ꯃꯥꯙꯕꯤꯅ ꯏꯆꯝ ꯆꯝꯅ ꯈꯨꯝꯗꯣꯔꯛꯄꯗꯨꯗ ꯁꯅꯥꯍꯜ ꯃꯥꯙꯕꯤꯕꯨ ꯆꯤꯡꯅꯔꯝꯕ ꯀꯌꯥꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯀꯣꯛꯈꯤ ꯃꯥꯙꯕꯤꯁꯨ ꯁꯅꯥꯍꯜꯅ ꯃꯥꯕꯨ ꯆꯤꯡꯅꯈꯤꯗꯅꯕ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯍꯣꯠꯅꯔꯤꯕꯗꯨ ꯁꯅꯥꯍꯜꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯃꯥꯕꯨ ꯏꯟꯅꯔꯛꯂꯤꯕ ꯃꯤꯁꯛꯇꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯅꯤꯄꯥ ꯉꯥꯛꯇ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯍꯩ ꯂꯩ ꯃꯌꯥꯝ ꯑꯃ ꯊꯝꯂꯒ ꯀꯅꯥꯅꯕꯨ ꯁꯦꯟꯅꯕꯤꯒꯅꯤ ꯅꯣꯡꯃꯇ ꯂꯩ ꯑꯃ ꯂꯩꯒꯦ ꯃꯐꯝ ꯑꯃ ꯁꯦꯝꯖꯤꯟꯒꯦ ꯈꯟꯕ ꯆꯤꯡꯁꯥꯡ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯤꯡꯁꯥꯡꯅ ꯂꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯊꯋꯥꯟꯗꯤ ꯏꯉꯛ ꯉꯛꯇꯨꯅ ꯍꯪꯂꯛꯏ ꯇꯤꯌꯦ ꯀꯩꯗꯧꯅꯕ ꯂꯩꯅꯣ ꯂꯩꯕꯨ ꯀꯩꯗꯧꯅꯕꯅꯣꯕ ꯀꯩꯅꯣ ꯐꯖꯅꯕ ꯈꯪꯕ꯭ꯔꯥ ꯊꯥꯗꯣꯏꯔꯦ ꯑꯩꯁꯦ ꯃꯁꯥꯒꯤ ꯌꯥꯎꯖꯔꯕ ꯂꯩꯅꯤ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯎꯗꯕ꯭ꯔꯣ ꯅꯪ ꯍꯣꯏ ꯑꯗꯨꯗ ꯁꯨꯝ ꯀꯅꯥꯅ ꯁꯦꯟꯅꯗꯣꯏꯅꯣ ꯈꯟꯕꯅꯤꯗ ꯑꯩꯅ ꯁꯦꯟꯅꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯕꯨ ꯍꯩ ꯂꯩ ꯁꯦꯟꯅꯕ ꯍꯩꯇꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯊꯋꯥꯟꯗꯤ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯈꯥ ꯇꯥꯅꯁꯨ ꯉꯥꯡꯅꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯏꯉꯥꯎ ꯉꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯆꯤꯡꯁꯥꯡꯗꯤ ꯊꯥꯖꯅ ꯅꯣꯡꯃ ꯂꯩꯒꯤ ꯃꯇꯥꯡꯗ ꯃꯥꯕꯨ ꯋꯥꯔꯧꯈꯤꯕꯗꯨ ꯊꯕꯛꯅ ꯎꯠꯂꯒꯦ ꯃꯇꯥꯒꯨꯝ ꯂꯩꯔꯛꯂꯤꯕꯅꯤ ꯐꯅ ꯀꯨꯏꯅ ꯆꯤꯡꯁꯥꯡ ꯂꯩ ꯃꯌꯥꯝꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯃꯌꯥꯝꯗꯨ ꯀꯗꯥꯏꯗ ꯊꯝꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯥꯎꯊꯣꯛꯂꯒꯦ ꯈꯟꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯒ ꯅꯨꯄꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯂꯥꯞꯊꯣꯛꯂꯒꯦ ꯈꯟꯈ꯭ꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯥꯞꯅ ꯂꯩꯔꯒ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯏ ꯊꯃꯣꯏ ꯃꯥꯅ ꯑꯅꯝ ꯀꯟꯕ ꯁꯥꯔꯒ ꯅꯨꯄꯤ ꯃꯥꯕꯨ ꯎꯅꯔꯒ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯗ ꯂꯩꯔꯛꯂꯤꯕꯗꯨ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ ꯀꯨꯏꯔꯛꯂꯒ ꯐꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕ ꯅꯨꯡꯁꯤ ꯂꯩꯅꯥ ꯅꯥꯔꯛꯀꯗꯧꯔꯦ ꯆꯤꯡꯁꯥꯡ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯦ ꯄꯣꯊꯥꯔꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯌꯨꯝꯗ ꯂꯩꯔꯦ ꯊꯥꯖꯕ ꯅꯤꯡꯁꯤꯡꯉꯤ ꯂꯝꯗ ꯂꯩꯔꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯉꯤ ꯂꯩ ꯃꯌꯥꯝꯗꯨ ꯂꯩꯔꯨꯕꯗꯒꯤ
ꯊꯥꯖꯕ ꯅꯤꯡꯁꯤꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯆꯨꯡꯁꯥꯡ ꯇꯧꯐꯝ ꯈꯪꯗ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯂꯩ ꯏꯁꯤꯡ ꯆꯥꯏꯕꯕꯨ ꯀꯩꯅꯣ? ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ꯫ ꯍꯌꯦꯡꯗꯒꯤ ꯄꯦꯔꯤ ꯑꯃ ꯄꯥꯏꯔꯒ ꯆꯥꯏꯊꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯁꯣꯝꯗꯁꯨ ꯊꯥꯖ ꯉꯁꯤꯗꯤ ꯊꯕꯛ ꯃꯐꯝꯗ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯅꯧꯕ ꯃꯐꯝ, ꯑꯅꯧꯕ ꯃꯔꯨꯞ, ꯑꯅꯧꯕ ꯃꯔꯤ, ꯃꯌꯥꯝꯗꯨꯅ マꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯅꯧꯕ ꯃꯔꯛ ꯑꯁꯤꯗ ꯊꯃꯣꯏ ꯃꯥꯅꯗꯤ ꯅꯤꯄꯥ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯟꯁꯤ ꯑꯗꯨꯅ ꯃꯅꯤꯡꯇꯝꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯃꯒꯨꯟ ꯂꯩꯔꯛꯇꯕꯒꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯦ, ꯃꯥꯒꯤ ꯃꯄꯥꯎꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯇ ꯐꯣꯟꯗ ꯁꯥꯎꯅꯕ ꯑꯣꯏꯔꯒꯁꯨ, ꯈꯠꯅꯕ ꯍꯧꯔꯛꯄꯕꯨ ꯑꯣꯏꯔꯒꯁꯨ ꯃꯦꯁꯦꯖ ꯑꯃꯠꯇꯁꯨ ꯊꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯕꯨ ꯁꯦꯟꯅꯒꯅꯤ, ꯃꯥꯕꯨ ꯊꯥꯖꯗꯦ ꯍꯥꯏꯔꯝꯕꯗꯨ ꯁꯅꯤꯟ ꯐꯥꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯈꯟꯖꯤꯜꯂꯨꯕꯗ ꯆꯨꯡꯁꯥꯡꯕꯨ ꯅꯤꯡꯁꯤꯡꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯇꯨꯝꯊꯕꯁꯨ ꯌꯥꯗ ꯐꯣꯟꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯃꯥꯡꯗ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖ ꯈꯔꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯗꯨꯅ ꯂꯩ꯫ ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯆꯨꯡꯁꯥꯡ ꯍꯧꯖꯤꯛꯁꯨ ꯂꯩ ꯃꯌꯥꯝꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤ꯫ ꯒꯝꯂꯥ ꯑꯃ ꯑꯃꯨꯛ ꯊꯥꯡꯖꯤꯜꯂꯤ, ꯐꯖꯐꯝ ꯈꯪꯗꯦ꯫ ꯑꯃ ꯑꯃꯨꯛ ꯊꯥꯡꯗꯣꯛꯏ, ꯀꯗꯣꯝꯗ ꯊꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯂꯩ ꯃꯌꯥꯝꯗꯨ ꯀꯣꯏꯆꯥꯏ ꯍꯦꯛ ꯆꯩꯈꯥꯏ, ꯃꯀꯣꯛ ꯉꯥꯎꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯅꯔ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯊꯥꯖꯕꯨ ꯅꯤꯡꯁꯤꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯨꯄꯤ ꯃꯥꯒ ꯁꯥꯎꯅꯈꯤꯕ, ꯃꯥꯒ ꯉꯥꯡꯅꯈꯤꯕ, ꯍꯥꯏꯅꯈꯤꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯨꯗ ꯆꯨꯡꯁꯥꯡ ꯂꯦꯞꯂꯝꯕꯗꯨ ꯃꯥꯡꯒꯣꯜꯒꯤ ꯁꯤꯔꯤ ꯃꯊꯛ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯈꯤ꯫ ꯏꯆꯤꯛ ꯍꯨꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯄꯒ, ꯍꯛꯆꯥꯡꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯌꯩꯔꯛꯄꯒ, ꯊꯥꯕꯜ ꯃꯥꯅ ꯏꯪꯅ ꯃꯦꯡꯅ ꯉꯥꯟꯕꯒ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯥꯖꯒꯤ ꯁꯛꯇꯝꯕꯨ ꯎꯅꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ, ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯊꯃꯣꯏꯗꯨ ꯄꯣꯊꯥꯅꯤꯡꯂꯛꯂꯤ ꯉꯁꯤꯗꯤ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯊꯥꯖꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯅꯤꯄꯥ ꯑꯣꯏꯖꯔꯕꯁꯨ ꯆꯨꯡꯁꯥꯡ ꯉꯁꯤꯗꯤ ꯃꯤꯍꯨꯜ ꯆꯣꯡꯂꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯈꯜꯂꯒ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯅꯤꯡꯁꯤꯡꯕ ꯃꯍꯥꯛꯅ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯊꯃꯣꯏꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯅꯤ꯫ ꯊꯥꯖꯁꯨ ꯆꯨꯡꯁꯥꯡꯅ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖ ꯈꯔꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯆꯨꯡꯁꯥꯡꯒꯤ ꯅꯝꯕꯔꯗꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯑꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯅꯝꯕꯔ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯍꯨꯜꯁꯨ ꯑꯔꯣꯏꯕꯤꯗ ꯆꯣꯡꯕ ꯍꯧꯔꯦ꯫ ꯃꯁꯥ ꯄꯨꯝꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯆꯞ ꯌꯨꯡꯅ ꯐꯝꯂꯒ ꯂꯩ꯫ ꯔꯤꯡꯗꯨ ꯀꯨꯏꯅ ꯆꯠꯍꯟꯕꯁꯨ ꯄꯥꯝꯃꯨꯔꯦ꯫ ꯌꯥꯝꯅ ꯇꯥꯡꯅ ꯇꯧꯔꯛꯄ ꯐꯣꯟꯁꯤ ꯊꯥꯖ ꯇꯞꯅ ꯄꯥꯏꯈꯠꯂꯦ꯫ ꯍꯜꯂꯣ? ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ ꯆꯔꯥꯡꯅꯔꯝꯕ ꯋꯥꯈꯜꯗꯨ ꯀꯣꯛꯀꯗ꯭ꯔꯥ ꯈꯜꯂꯝꯕ ꯆꯨꯡꯁꯥꯡ ꯍꯦꯟꯅ ꯑꯉꯥꯎꯕ ꯑꯣꯏꯍꯟꯒꯗꯧꯔꯦ꯫ ꯃꯤꯍꯨꯜꯗꯨ ꯐꯥꯊꯔꯒ ꯋꯥ ꯑꯃ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗ ꯈꯣꯟꯖꯦꯜꯗꯨꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯂꯨꯝꯊꯅ ꯍꯥꯏꯔꯛꯏ꯫ ꯍꯜꯂꯣ? ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯊꯥꯖꯁꯨ ꯉꯁꯤ ꯇꯥꯔꯤꯕ ꯆꯨꯡꯁꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯒ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯥꯕꯨ ꯉꯥꯡꯂꯛꯀꯗ꯭ꯔꯥ, ꯃꯥꯕꯨ ꯆꯩꯔꯛꯀꯗ꯭ꯔꯥ, ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯨꯝ ꯂꯨꯝꯕ ꯅꯨꯄꯥ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯊꯥꯖ ꯊꯃꯣꯏꯗ ꯂꯩꯇꯥꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯧ, ꯑꯩ ꯌꯥꯅꯤ꯫ ꯂꯩ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯆꯥꯏꯕ ꯌꯥꯒꯗ꯭ꯔꯣ? ꯋꯥꯍꯪ ꯑꯗꯨꯗ ꯊꯥꯖ ꯐꯣꯟꯗꯨ ꯊꯥꯡꯗꯣꯛꯂꯒ ꯄꯨꯡ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯒꯗꯧꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯔ ꯊꯦꯡꯉꯤ꯫ ꯑꯣ, ꯏꯁꯤꯡ ꯆꯥꯏꯌꯣꯅ ꯍꯥꯏꯔꯝꯕꯗꯨꯗ ꯍꯧꯖꯤꯛ ꯑꯣꯏꯔꯁꯨ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯨꯔꯦ ꯑꯩꯗꯤ꯫ ꯑꯌꯨꯛꯇ ꯑꯣꯏꯅ ꯆꯥꯏꯕꯤꯌꯨ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯗ ꯆꯥꯏꯗ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯣ? ꯅꯨꯡꯊꯤꯜ ꯍꯥꯏꯊꯔꯛꯄ ꯀꯥꯟꯗ ꯈꯤꯇꯪ ꯆꯥꯏꯕ ꯌꯥꯏ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ, ꯑꯁꯨꯛ ꯉꯥꯎꯖꯕ ꯃꯥꯒꯤ ꯋꯥꯉꯥꯡ, ꯆꯨꯡꯁꯥꯡ ꯃꯤꯍꯨꯜ ꯆꯣꯡꯂꯝꯕꯗꯨ ꯐꯥꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯗꯨꯗꯤ ꯀꯣꯏꯄꯥꯏ ꯄꯥꯏꯔꯦ꯫ ꯀꯃꯥꯏꯅ ꯆꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ? ꯄꯦꯔꯦ ꯂꯩꯔꯤꯗꯨꯗ ꯏꯁꯤꯡ ꯍꯥꯞꯄꯨ, ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯃꯈꯣꯡꯗꯨ ꯁꯦꯡꯗꯣꯛꯄꯤꯌꯨ, ꯑꯗꯨꯗ ꯂꯣꯏꯔꯦ꯫ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯑꯃꯇ ꯆꯨꯡꯁꯥꯡꯅ ꯍꯪꯂꯛꯇꯕꯗꯨꯗ ꯊꯥꯖꯅ ꯇꯥꯕ꯭ꯔꯣ? ꯍꯣꯏ꯫ ꯌꯥꯔꯕꯣ? ꯂꯣꯏꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅꯤꯡꯉꯥꯏ ꯋꯥꯔꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯊꯥꯖꯁꯨ ꯇꯧꯐꯝ ꯈꯪꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯣꯔꯥ? ꯑꯝꯇ ꯉꯥꯏꯈꯣ꯫ ꯀꯩ ꯋꯥꯠꯂꯤꯒꯦ? ꯀꯩꯅꯣꯝꯃ ꯍꯪꯒꯗꯧꯕ ꯂꯩꯔꯤ꯫ ꯀꯔꯤ? ꯊꯃꯣꯏꯅ
ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯁꯤ ꯀꯔꯝꯅ ꯍꯪꯒꯅꯤ ꯆꯨꯡꯁꯥꯡ ꯈꯪꯗꯦ꯫ ꯊꯥꯖꯁꯨ ꯆꯨꯡꯁꯥꯡꯅ ꯀꯔꯤ ꯍꯪꯂꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯃꯣꯏꯒꯤ ꯃꯄꯥꯎ ꯇꯝꯊꯣꯛꯄ ꯍꯩꯇꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯀꯔꯤꯅꯣ? ꯑꯆꯤꯛꯄ ꯅꯪꯁꯨ ꯂꯥꯡꯈꯤꯅꯨ, ꯃꯥꯂꯪꯕ ꯅꯪꯁꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯈꯤꯅꯨ, ꯂꯩꯔꯥꯡ ꯅꯪꯁꯨ ꯂꯩꯁꯥ ꯇꯝꯈꯤꯅꯨ, ꯅꯨꯡꯁꯤꯕꯅ ꯀꯔꯤ ꯋꯥꯍꯪ ꯍꯪꯂꯛꯄ ꯑꯃꯨꯛꯇꯗꯤ ꯇꯥꯖꯈꯤꯒꯦ꯫